Ngarang August ki tang taratrok numaising numit World Meitei Council Tripura State Unit na sinlang duna Agartala da Laiba Sukanta Academy Auditorium da Celebrating Excellence Inspiring Tomorrow haiba theme asida ahumlak suba Felicitation Program mapung phana pangthokkhre. Thauram ase maruina Tripura da khundaripa Meitei singna 2026 ki class 10 amadi class 12 ki exam da mark wangna panglaktuna mai paklakiba mahiroi simbu ikai khumna bo utpa amadi tongan ba lamda mithoi maheliba mioi kaya da ikai khumna utpa gi thauramni. Thauram asida Tripura Legislative Assembly ki member Y Birajit Singha, World Meitei Council ki chairman retired colonel T Gokul Chandra Singha, social activist Mayambam Minal Kanti Singha, Manipur Sahitya Parishad ki president L Biramangal Singha, WMC Tripura State Unit ki president Haukam Bangkim Singha yauna taiski leiting mebeki. Dignitary singna mera chukhat bagalonya na thauram ase hawiki mahiroi singbu ikai khumna ba utpa galonya na tongan ba hiramda maming leiraba sakna raba oja kaya su ikai khumna ki ongang loi singi wa phong la matungda ahan ba session loisan ki ani suba session da cultural event na hawdoki aloibada career coach Rosan Kumucham ki maman leiraba speech amasung mahiroi singa amadi guardian singa interact tawba galonya na thauram ase loisan ki